Lamdamasta Thengnariba Ichaugi Awabada Assam Rifles na Operation Zal Rahat ki Makhada Meeoi Care Rescue Touduna Shingthaningai Oiba Thabak Pangthokpa Ngamkhre Thasigi Kumapanda Assam Rifles na Infalgi Mother Teresa Institute gi Sahiyam Labba Lengba Otpaning Thinangamdraba Ahal Nifunitoy Rescue Toba Ngamkhre Rescue Torak Laba Ahal Sing Adumanchipukri Laiba Bishop House to Assam Rifles ki Garina Touduna Mathau Tabalayang Sing Satahankre Manak Nakpada Laiba Meeoi Kiana so Assam Rifles Tamateng Pangbina Bahairak Badagi Rescue Operation Kia Chataki Tama Kakta Ngairaba Angang Amaga Angang Aduki Apok Piauna Meeoi Yankaini Toy Punna Rescue Tobangam Ki Nimit Adu the Infalgi Razmedi City Hospital the Panduna Lairamba Neurogi Peasant Kunmatoy Yauna Meeoi Kia Rescue Tobangam Ki Nimit Adugi Pung Tara Fau Bada Chataki Rescue Operation Aduki Saruk Ama Oina Manipur Public Service Commission MPSC gi building the Supanduna Laiba Meeoi Kia Kanbagi Thabak Sathaki Maphamadu the Panduna Lairambe MPSC gi Chairman SK Dev Burman Yauna Meeoi Kia Rescue Tobangam Ki Rescue Operation Sathariba Adugi Mataki Kudaki Oina Mathau Taba Food packet listing manga amasung thakna ba ising bottle listing ahumrom su mathau taba mafam singda phanganki nakalamaramda nimit aduke yukpung taruk tagi Manipur police ki matenga loinena minutong area de rescue operations athaki maduda Meeoi janirom rescue tobangamki operation adu Manipur lenga ki water resources minister awangbo niumai thanga SCG MLA T Robindro amadi fungyar SCG MLA laisyo ke singna Punna Yangsin ki rescue operation aduda Assam Rifles ki hi ahum amadi Manipur lenga ki hi ama punna hi mari sizina ki hairi Nakalamaramda nimit adu maktada Churachandpur district ki Chiangpi khulda landslide thokpadagi lambi phauna bayadana laire haiba pau phangbadagi lambi paring adu Sengdoktuna amukhana mahusagum lambi phauna hanba ngamki khongthang asigi damak khunja sing amadi lambi aduda chathok chasing tawriba singna Assam Rifles pu thagatpa phongdoknarakli Amaramda Chandal District ki manung channel laiba Oriental Generals Home Orphanage School da laiba angang humdra mangarom desu Assam Rifles na relief material kaya yenthoki Assam Rifles na pangthok liba Shingthaningai oiraba thabak thoram sing asi maikai kya degi haujiksu thagatpa phongdoknarakli